Chahi nipan lom surabi mahiroi ama phamlanbage oja ama mara leide haina court na laukthokre masagi chahi nipan lom da ngai ribi mahiroi nupi macha amada natabali chatchalubagi damak miyoi ama fast track special court number 2 na Pokso Eki section 6 ki makada mara leide haina ngarang laukthokre court na mara leide haina laukthokraba miyoi adu Bisnupur maning laikai ward number 3 dage Arambam Robindro chahi kuntraga nipan apokpagi meng laikhidraba e ibo chaukawe thongdok asi kumja lising ani taraga marida nupi macha asina tamliba school aduda oza oiriba e Robindro na chathaki bane matam aduda nupi macha ase supnatage sahi nipan lom subada natana school asigi hostel da laibani haire thongdok adugi wari sing nupi macha aduna pokpi mamada tamlaba matung Imphal West ki Women Police Station da complain ama tawraba matung YL chathaduna lakhibane thongdok adu hostel aduda roommate oina laiminariba Makhoi ahumna toilet tage halakpa matamda hairibo oja e Robindro na yumdagi mamagi call ama lai hairakhe roommate oina lairiba duda victim oiriba nupi macha asigi manau nupi yauna laiminai mamana call tawroi haiba pau tabadage manau nupi asina chensilaga paige tawbada oja asina victim nupi macha asi oina pahel u haibani haikhe maduda manau nupi amade mahaki atopa roommate ase chatkraba matung victim nupi macha asi oja adugi room da hek changbaga oja asina khudang paiduna amade machinda handkerchief amana mensinduna phamungda namduna singsinkhibane phamungda hek tabaga oja asina nupi macha asigi haksangda sokpa horakhibane thongdok asigi matungda nupi macha asi gyan takhidre haire mahakna gyan tarakpa matamda oja phamungda leiramkhe aduga nupi macha asi fi thongdana amade mahaki private part age I taduna leiramkhe loina mahakna hiblam liba mompak phidak amadi mahake firol singda I taiduna leiramkhi haire thongdok asigi matung oja asina mahiroi nupi macha asibu reading room da chatlo hairakhe thongdok asi thokraba matungda nupi macha ase class yauba ngamdabage phibam da leirakhe matang asida nupi macha asina oja aduda call tawbiyu hairubada call tawbagi mahut threaten oina tawraktuna makhoige parents singda haidokpada hatkani haina phawbaki halakhe call tawbagi mahut firol amade bedsheet sing adu sudok u haina yathang pirakhe firol sing adu sudok labasu I tariba sing adu de kokpa ngamkhidei masigi matung oja aduna fi sing adu segaiduna mangankhe thongdok thokraba numit nini leiraba matungda oja adugi kada numidang wairamda mahaki apokpida call tawkhi aduga oja aduna ka adudagi thokibage tanja lauraga mamada thongdok adugi matangda tamlakhe Maduda apokpi asina kumja lising ani taraga marigi October 19 da Imphal West ki Women Police Station da satuna thongdok adugi matangda return report ama pikhibani haire case asi ngarang phawba chatharaktuna school asida oja oiriba e Robindro asi mara leire haina ngarang first track special court number 2 na Pokso Eki section 6 ki makhada laukthokibane case asida state ki council oina special PP Moirangthem Raicha na lepki aduga accused ki council dana Advocate S. Sasichandra na lepkhe Bangladesh Tripura dagi yauna miyoi kaya na saruk yaduna Singju Festival hogdokre Mimina Singju gi mapal tang bane Nat ki Singju mutle haiba yaroi Susmita Mangsata bam Marjing khubam kan balub haingang na sponsor tawduna Singju yokhat palub SYOL na senduna numit taraga ni thoini chupna chathagadaba Taruglak suba Singju Festival sahi asigi waina Marjing Polo Complex haingang da hogdokre Stol samagani pana saruk yaki bakumay aduda Bangladesh amadi Tripura dagi yauna tongan babafam singdagi Singju yonbi sing amade acha athak yonbi kaya na saruk yakhe hawdokpagi thoram aduda Singju Festival yauba lakiba Tripura dagi takhe laima tengbang lopki mihut sing amade kumay asida sponsor tawrakiba miyoi singbu taramna okay thoram adugi akhanaba mithunglen oiduna chahi asigi Singju Festival gi brand ambassador oiriba Susmita Mangsata bamna phongdokibada Singju haiba si lamdam asigi yalhongai dagi leiramlaba chinjak amane Singju asi hanadi adumak chanaba khaktamak khalami adubu kumai asidagi Singju asi mamal yamlaba made lamdam asigi maruoiba lai harauba ipan thaba lamtai thangjagi thoramsingda sangdraba yadraba ama oire amaromda mimi Singju haina haujik miyamna pamna sanari adubu mimina Singju gi mapal tang bane Singju leiramdrabadi mimi Singju asi su leiramloi Ipa ipugi leizaram liba mana masingi Singju mutle haibadi yaroi adubo ipa ipu haktaktagi leiramlaba Singju ge masak asidi muthat kumsi haina mahakna phongdokhe
ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯗꯨꯅ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒꯦ ꯂꯣꯏꯅꯕꯤ ꯌꯨꯝꯅꯥꯝꯑꯣꯡꯕꯤ ꯖꯩꯃꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯤꯡꯖꯨ ꯍꯥꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯂꯛꯂꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯝꯂꯒ ꯁꯦꯝꯂꯤꯕ ꯑꯁꯤ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯄꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯁꯨ ꯁꯤꯡꯖꯨ ꯑꯁꯤ ꯁꯂꯥꯗ ꯍꯥꯏꯅ ꯄꯥꯝꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯛꯂꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯏ ꯑꯃꯗꯤ ꯃꯒꯨꯟ ꯂꯩꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯃꯗ ꯁꯤꯡꯖꯨ ꯈꯛ ꯌꯣꯟꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯔꯝꯃꯤ ꯍꯥꯏꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦश, ꯇ꯭ꯔꯤꯄꯨꯔꯥꯅꯆꯤꯡꯕꯗꯒꯤ ꯃꯩꯇꯩ ꯀꯌꯥ ꯂꯥꯛꯇꯨꯅ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯁꯤꯡꯖꯨ ꯑꯁꯤ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯗꯛꯁ ꯄꯤ ꯕꯤꯃꯣꯂꯥꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯒꯤ ꯂꯣꯏꯅꯕꯤ ꯑꯩꯆ ꯁꯤꯇꯥꯗꯦꯕꯤ, ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ TH ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥꯁꯤ ꯗꯦꯕꯤ, PWF ꯃꯅꯤꯄꯨꯔꯒꯤ ꯄꯦꯇ꯭ꯔꯣꯟ ꯃꯦꯝꯕꯔ W ꯍꯦꯃꯥꯕꯇꯤ, ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ P ꯄ꯭ꯔꯦꯝꯂꯇꯥ ꯑꯃꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜꯒꯤ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯔꯤꯕ ꯁꯨꯁꯃꯤꯇꯥ ꯃꯪꯁꯥꯇꯥꯕꯝꯅ ꯗꯥꯏꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫